Miyamgi mihut oina thagat kiba MLA singna miyamgi apambagi matung ina lengak ama semnaba haibada tadravadi miyamgi Asao-Bana Pamdaba Thoudok sing Thorakpa yai haina Rajya Sabhagi MP Iningthau Sanajaoba sembana phongdokrei. Imphal ki yumnam khunau awang lekaida MP Local Area Development Fund gi makhada nauna sava Golsar Club ki building sangavigi thoramda saruk yakiba MP Sanajaoba sembana hai sahi taret khuntakpa Anglo Manipur war na chingba akan melan kaya aikoi masel amaga lingzel manataba luchingba singi marakta wakhal manaraktaba kaya asidagi thokibani haibasi puari na sakini adubu hauziki mirol gi luchingba singna masi khangtabagum tauri miyamna luchingba sing punsin biro haina lauriba asida punsinbagi mahutta magi apamma tauraga leirabadi miyamgi pendabana ihau laklabadi awaba oigani athubada lengak semnanaba hotnabiu haike Nisagi pakta hujik naharun singsi paktak nana lupa masih kanbada soba koi klub singa Thoudang lahon janingi maruoina hujik oireba leibaki phibam sida aikoi naha singse koi nationalism koi maraiba nungsiba da maraiba ki maramda khanba adagi angamba magi punsi sida maraiba ki damta kari tawrum sige haibigi sigumba aikoi wakhalon singse club singsi dagi pihan janingi masamu phaba khunai ama aikoi gi hujik mirol sina darkar oi aduna sumaina aikoi maru oiba Thoudang singse club singsin lobby agadi Manipur si hojil leriba Manipur yamna aruba phibam amada khona phawraga chaliba Manipur marai bakse naha singsi da lei naha singje masamu phaba marai bang siba adu khunai gi damakta aduga leiba gi damakta makona lobby aba Thoudang singsi club singsi da gi pihan janing bi wakhan de tham Thoramadu da saruk yakiba ichamgi President N Rajendra na phongdokhibada aikoi lingzel manadravadi yeknaba thingnabada wagani MLA singi marakta punna thabak tawba ngamdabadagi lengak semba ngamdaba haibasi tungi mirol na hojik leiriba mihut sing ngakpirakloi leibaki luraba matam asida MLA masing kunga mathoi leire athubada lengak semlagani haina miyambu apangba sinanaba honabigano MLA singi marakta lingzel manati haibasi mapan thoraktabana fai punsilaga lengak semba ngamdravadi yeknabana khudongchaba launanabagi maram oihengani haike Thoramadu yumnam khunau awang singlupki President S. Bijoy, Khundrakpam JP member Usam Indra Kumar, Harauro Tangkham GP gi Pradhan T.S. Indra Kumar su saruk yaki. MLA mayam marang nane ko chenare, ko kuba ko shure, ko kulungo shure, leader ko dingo ya madagi lenga semo ngam de, moi phongdo police ko arko de natte. Bajit la ro bena tri, tonga kanari. Aduni ma poina koi public mayam miyam ma ma ko ngani bedo ngam khiyo mayam do matin yo thar ga mokan khanthar ga nang nuai ne ba nang pedo mayam do thak iram dam izati iram mu ko ngam kan ni na ba se pun ngam chamin na bu chamin na si hai ba chamin no hai ba be ga na ko tham de chi ba ya ga di utum ta na ga ni na ko chi so ai ma kha da to view campaign to view ai na chat se no madi lekai mayam united horror club mayam horror koi changa nu habi kolom la phega amma to ne punsin bir ga le bak kan be se ngasi ko samai ha ko ya ri kasi ma bi sabab namri sigi ya ko pilari satri palian dari satri mai masa kai na khiba mawa kai na khiba mapur kai na khiba mayum le kai le mayam ano wa kan khala mani to masa bi ya na kan ma tai ma pi ta mo ka ha se lan sigi mayong la ba ma ko ne ko khuding ma ma ko phiba thopra hai ba ka che mon ya no ai ke